ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤ꯫ ꯁꯤꯟꯊꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯀꯔꯤꯅꯣ ꯈꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯍꯥꯏꯅꯤꯡꯏ, ꯁꯤꯟꯊꯥꯅ ꯄꯨꯟꯁꯤꯅꯤ, ꯄꯨꯟꯁꯤꯒꯤ ꯃꯍꯥꯎꯗꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯄꯁꯤꯅꯤ꯫ ꯀꯅꯥ ꯑꯃꯅ ꯅꯨꯡꯉꯥꯏꯕ ꯁꯤꯟꯊꯥ, ꯀꯅꯥ ꯑꯃꯅ ꯑꯋꯥꯕ ꯁꯤꯟꯊꯥ, ꯃꯈꯜ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯁꯤꯟꯊꯥ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ꯫ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯊꯋꯥꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯁꯤꯟ ꯄꯥꯡꯅꯗꯨꯅ ꯄꯣꯛꯄ ꯁꯤꯕ ꯇꯧꯔꯤꯕꯅꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯎꯏꯁꯤꯜꯂꯨ ꯌꯥꯗꯕ ꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯒꯤ ꯃꯇꯥꯒꯨꯝ ꯁꯣꯏꯖꯥꯏꯅꯔꯕ ꯁꯝꯂꯥꯡ ꯑꯗꯨꯕు ꯁꯝꯕꯨꯜ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯗꯨꯅ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯗꯨꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯐꯕꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯕ ꯇꯨꯡꯗ ꯁꯥꯟꯅꯔꯩ ꯏꯔꯨ ꯃꯥꯏꯊꯖꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯧꯒꯗꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯕꯦꯝꯃ, ꯇꯥꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ? ꯏꯃꯥꯒꯤ ꯊꯨꯃꯣꯛꯇꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ꯫ ꯑꯧ ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ꯫ ꯏꯁꯦ, ꯉꯔꯥꯡ ꯁꯦꯝꯕ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯆꯥꯝꯂꯕꯅꯤ ꯏꯃꯥ꯫ ꯅꯥꯀꯨꯞꯄꯤ ꯈꯔꯁꯤꯒ ꯇꯣꯅꯤꯡꯈꯣꯛꯁꯤꯒ ꯃꯜꯂꯕꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯑꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯁꯤꯜꯂꯛꯎ ꯏꯃꯥ꯫ ꯊꯣꯏꯗꯤꯡ ꯈꯔ ꯉꯧꯈꯠꯅꯅꯕ ꯇꯧꯒꯦ, ꯑꯗꯨꯒ ꯅꯄꯥꯛꯄꯤ ꯄꯥꯛꯅꯝꯁꯨ ꯅꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯅꯄꯥꯛꯄꯤ ꯑꯗꯨꯗꯤ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯁꯦꯝꯃꯨ꯫ ꯃꯤꯁꯤꯡꯁꯤꯅꯅꯦ ꯍꯦꯛꯇ ꯀꯣꯟꯅꯍꯧꯗ꯭ꯔꯦ, ꯂꯩꯕ ꯐꯪꯍꯧꯗꯕꯒꯤ ꯃꯌꯥꯝꯅ ꯏꯃꯥꯁꯦ ꯆꯥꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯝꯕ ꯉꯝꯗꯕꯒꯤꯅꯤ ꯏꯃꯥ꯫ ꯈꯔ ꯌꯥꯝꯅ ꯁꯦꯝꯂꯕꯗꯤ ꯃꯤꯒꯤ ꯃꯕꯨꯛꯁꯨ ꯅꯥꯔꯔꯣꯏ꯫ ꯑꯗꯣ ꯏꯃꯥꯒ ꯏꯕꯥꯅꯤꯇꯅ ꯇꯧꯕꯁꯦ ꯉꯝꯃꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯄꯣꯠꯁꯤꯅ ꯐꯖꯅ ꯁꯤꯠꯂꯕꯅꯤ ꯏꯃꯥ, ꯃꯤ ꯑꯃꯅꯤ ꯊꯝꯁꯤꯔꯥ ꯀꯝꯗꯧꯁꯤꯒꯦ? ꯌꯦꯡꯁꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯗꯨꯕꯨ ꯃꯤ ꯊꯝꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏꯅꯦ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ, ꯃꯨꯟꯅ ꯌꯦꯡꯗ ꯌꯥꯗꯦꯗꯣ ꯑꯗꯨꯒꯨꯝꯕꯁꯨ꯫ ꯍꯣꯏ ꯆꯨꯝꯃꯤ ꯏꯃꯥ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯣ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯀꯣꯟꯅꯅꯕꯗꯤ ꯁꯦꯝꯅꯤꯡꯉꯤ ꯏꯃꯥ꯫ ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯒꯤ ꯇꯧꯒꯗꯕꯗꯣ ꯇꯧꯔꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯏꯃꯨꯡꯅꯤ, ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯤꯡꯊꯤꯅ ꯃꯅꯦꯝ ꯑꯁꯤꯕꯨ ꯃꯃꯥ ꯑꯄꯣꯛꯄꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯦꯝꯅ ꯇꯧꯕ ꯊꯕꯛꯇ ꯃꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯅꯦꯝꯅ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯌꯣꯟꯕ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯤ ꯌꯥꯎꯕꯅ ꯉꯝꯂꯤꯕꯅꯤ꯫ ꯃꯤ ꯈꯣꯟꯕꯁꯨ ꯌꯥꯝꯅ ꯍꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯇꯝꯅꯕ ꯉꯝꯗꯕ ꯃꯈꯩ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯏꯅꯦꯒꯤ ꯁꯤꯡꯖꯨꯒ ꯄꯥꯛꯅꯝꯒꯁꯦ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯕꯗꯨꯗ ꯊꯑꯣꯏꯅ ꯂꯩꯕ ꯂꯥꯛꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯔꯥꯞꯄꯗꯒꯤꯅꯤ, ꯏꯅꯦꯒꯤꯁꯦ ꯃꯃꯤꯡ ꯌꯥꯝ ꯆꯠꯈ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯤꯡꯊꯤ ꯏꯔꯥꯡ ꯂꯥꯡꯖꯩ, ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯄꯣꯠ ꯂꯩꯕꯗꯨꯗ ꯍꯔꯥꯎꯖꯩ ꯌꯥꯝꯅ꯫ ꯃꯌꯥꯝꯒꯤ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯂꯣꯏꯅ ꯐꯪꯅꯤ, ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ꯫ ꯃꯌꯥꯝ ꯄꯣꯠ ꯇꯝꯅꯅꯕ ꯃꯤ ꯌꯥꯝ ꯂꯩꯇꯕꯒꯤꯅꯤ, ꯈꯔ ꯈꯔ ꯉꯥꯏꯕꯤ ꯇꯥꯔꯦ꯫ ꯅꯨꯄꯤ ꯑꯃꯅ, ꯍꯣꯏ ꯏꯕꯦꯝꯃ, ꯅꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯑꯣꯟꯊꯣꯛꯅ ꯃꯃꯤꯡ ꯆꯠꯈ꯭ರೆ, ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯅꯅꯤꯅꯦ ꯃꯌꯥꯝ ꯆꯪꯗꯅ ꯅꯈꯣꯏꯒꯤꯁꯤꯗ ꯇꯥꯟꯅꯔꯤꯕꯁꯦ꯫ ꯅꯤꯡꯊꯤ ꯍꯔꯥꯎꯖꯩ꯫ ꯍꯣꯏ ꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯆꯥꯕꯗ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯁꯦꯝꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯊꯪ ꯃꯊꯪ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯊꯪꯅꯅ ꯐꯝꯂꯤꯕ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯗ ꯃꯤ ꯂꯣꯏꯅꯃꯛ ꯑꯣꯟꯁꯤꯟꯗꯨꯅ ꯄꯣꯠ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯜꯂꯤꯕꯤ ꯊꯥꯔꯤꯛ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯗꯤ ꯃꯤ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯍꯌꯤꯡ ꯑꯃ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯕꯅꯤ꯫ ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯒꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯒ ꯑꯣꯟꯊꯣꯛꯅ ꯁꯥꯔꯤꯕ꯫ ꯀꯔꯤꯕꯨ ꯍꯥꯞꯄꯅꯣ ꯈꯪꯗꯦ, ꯃꯈꯣꯏꯒꯤ ꯁꯤꯡꯖꯨ ꯑꯁꯤꯅ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ ꯃꯤ ꯐꯥꯕ꯫ ꯃꯃꯧ ꯅꯨꯄꯤꯅꯦꯗꯅ ꯇꯧꯔꯤꯕꯁꯤꯅ ꯄꯥꯈꯪ ꯃꯆꯥ ꯂꯥꯛꯄ ꯌꯥꯗꯦ, ꯃꯃꯤꯠ ꯃꯅꯥꯁꯤ ꯍꯦꯛꯇ ꯏꯔꯥꯡ ꯇꯧꯁꯤꯟꯗꯅ ꯐꯥꯔꯤꯕ꯫ ꯑꯩ ꯃꯁꯤꯗꯤ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯦ꯫ ꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯆꯠꯂꯒꯅꯦ ꯍꯦꯛ ꯍꯥꯏꯔꯨꯅꯤꯁꯦ꯫ ꯉꯁꯤ ꯑꯩꯅ ꯍꯨ ꯀꯥꯝꯁꯤꯟꯗꯅ ꯃꯈꯣꯏ ꯄꯣꯠꯐꯝ ꯐꯝꯕꯒ ꯑꯃꯠꯇ ꯊꯣꯛꯂꯛꯇꯗꯅꯕ ꯑꯩ ꯂꯥꯟ ꯇꯧꯒꯦꯁꯦ꯫ ꯊꯪꯅꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃ ꯊꯥꯔꯦꯛ, ꯀꯩꯗꯧꯔꯤ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯄꯣꯠ ꯁꯤꯠꯇ꯭ꯔꯒ ꯑꯗꯨꯝꯅ ꯆꯥꯎꯔꯕꯗꯤ ꯀꯅꯥꯝꯇ ꯆꯪꯅꯤꯡꯉꯔꯣꯏꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ꯫
ꯀꯃꯥꯏꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯁꯤꯗ ꯀꯅꯥꯝꯇ ꯍꯦꯛ ꯆꯪꯕꯤꯗꯦ ꯑꯗꯨꯒ ꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯤꯕꯁꯤꯒꯤ ꯅꯤꯡꯊꯤ ꯍꯥꯏꯕ ꯆꯤꯜꯍꯥꯏ ꯐꯕꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯁꯦ ꯍꯦꯛ ꯄꯣꯠꯐꯝꯁꯤ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯒꯤꯁꯦ ꯃꯤꯇ ꯆꯪꯂꯛꯇ꯭ꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯈꯔ ꯈꯔ ꯌꯣꯟꯅꯔꯗꯤ ꯐꯩꯗꯅ ꯄꯣꯠꯁꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯈꯣꯏꯗꯪ ꯌꯣꯟꯒꯦꯌꯦ ꯑꯩꯈꯣꯏꯅ ꯌꯣꯜꯂꯨꯅꯨ ꯍꯥꯏ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ ꯌꯦꯡꯉꯨꯇꯨ ꯅꯤꯡꯊꯤ ꯍꯥꯏꯕꯤꯁꯦ ꯃꯃꯤꯠ ꯃꯅꯥ ꯏꯔꯥꯡ ꯌꯥꯝ ꯇꯧꯏ ꯅꯨꯄꯥ ꯑꯝꯇ ꯎꯕ ꯌꯥꯗꯦ ꯅꯣꯛꯁꯤꯟꯅꯗꯅ ꯃꯁꯤꯗꯩꯁꯤꯗ ꯍꯦꯡꯉꯣ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯅꯨꯄꯤꯗꯨꯅ ꯑꯣ ꯃꯈꯣꯏꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯑꯩꯁꯨ ꯆꯥꯔꯦ ꯃꯈꯣꯏꯒꯤ ꯁꯤꯡꯖꯨ ꯄꯥꯛꯅꯝꯁꯦ ꯑꯗꯨꯒꯅꯦ ꯃꯤ ꯄꯪꯍꯥꯏꯁꯨ ꯍꯥꯏꯖꯅꯨꯗ ꯃꯅꯦꯝꯒꯅꯤ ꯌꯣꯟꯃꯤꯟꯅꯔꯤꯕꯁꯦ ꯀꯃꯥꯏꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯏꯔꯥꯡ ꯇꯧꯔꯨꯗꯧꯔꯤꯕꯅꯣ ꯃꯊꯟꯇ ꯐꯝꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯏꯆꯦꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯃꯅꯦꯝꯅ ꯄꯥꯛꯊꯔꯒ ꯁꯤꯡꯖꯨ ꯇꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯊꯛꯇ ꯃꯃꯥꯏꯁꯤ ꯅꯣꯟꯈꯠꯂꯒ ꯅꯨꯄꯥꯒꯤ ꯏꯔꯥꯡ ꯇꯧꯅꯔꯤꯕꯁꯦ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯎꯖꯗꯦ ꯃꯤ ꯄꯣꯠ ꯇꯝꯕꯗ ꯍꯨꯃꯥꯡ ꯇꯩꯊꯣꯛꯄ ꯄꯥꯎ ꯁꯪꯗꯕꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯗꯧꯔꯤꯕꯅꯣ ꯍꯥꯏ ꯏꯆꯦ ꯅꯪꯕꯨꯅꯦ ꯁꯨꯝ ꯌꯦꯡꯉꯨ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯃꯃꯤꯡꯗꯣ ꯇꯣꯟꯗꯣꯟ ꯍꯥꯏꯕ ꯁꯦ ꯑꯁꯤꯒꯅꯤ ꯃꯥꯅ ꯑꯗꯨꯝ ꯏꯆꯤ ꯈꯠꯅꯔꯤꯕꯁꯦ ꯅꯨꯡꯇꯤꯒꯤꯅꯤ ꯃꯥꯅ ꯁꯤꯡꯖꯨ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤꯁꯨ ꯅꯨꯄꯥꯅꯕꯨ ꯁꯤꯡꯖꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯒꯗ꯭ꯔꯣ ꯅꯨꯄꯤꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯂꯩꯔꯤꯕꯅꯤ ꯅꯣꯡꯃꯇ ꯅꯨꯄꯤꯗꯣ ꯂꯥꯛꯇꯒ ꯂꯩꯔꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯥꯅ ꯃꯧ ꯑꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯃꯧ ꯑꯁꯤꯁꯨ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯑꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯅꯤꯁꯦ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯏꯆꯦꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯒꯤꯅꯤ ꯑꯩꯗꯤ ꯃꯈꯣꯏꯅꯤꯁꯤ ꯎꯕꯗ ꯃꯤꯠꯁꯤ ꯌꯥꯝꯅ ꯅꯥꯔꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯇꯁꯦꯡꯅ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯐꯠꯇꯦꯍꯦ ꯃꯈꯣꯏꯁꯨ ꯃꯗꯨꯒꯨꯝꯕꯗꯨꯗꯤ ꯍꯟꯗꯛꯇꯅꯤ ꯃꯈꯣꯏꯅ ꯁꯦꯜ ꯈꯔ ꯊꯣꯛꯆꯔꯛꯏꯕꯁꯤ ꯍꯥꯟꯅꯗꯤ ꯃꯃꯧ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯋꯥꯕꯅ ꯃꯨꯛꯇꯣꯏꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯂꯝꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯇ ꯃꯃꯧ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯅꯤ ꯄꯣꯠꯐꯝ ꯑꯁꯤꯁꯨ ꯃꯃꯧ ꯑꯁꯤꯅ ꯇꯧꯔꯒ ꯐꯝꯍꯜꯂꯤꯕꯅꯤ ꯇꯧꯔꯤꯁꯤ ꯑꯗꯨꯅ ꯑꯐꯕꯒ ꯐꯠꯇꯕꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯣꯏꯅ ꯐꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯅꯪꯅ ꯍꯥꯏꯒꯨꯝꯕꯗꯅ ꯅꯨꯄꯥ ꯑꯁꯤꯒ ꯂꯣꯏꯅꯕ ꯌꯥꯅꯕ ꯑꯐ ꯁꯥꯖꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯕꯖꯥ ꯅꯠꯇꯦ ꯊꯥꯔꯤꯛ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯛꯄꯗꯨꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯔꯛꯏ ꯑꯗꯨꯅꯦ ꯏꯆꯦ ꯑꯩꯗꯤ ꯃꯥꯒꯤ ꯇꯣꯟꯗꯣꯟ ꯑꯁꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯒꯦ ꯈꯜꯂꯤꯕꯅꯤ ꯁꯣꯝꯗ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯏꯔꯥꯡꯁꯦ ꯍꯥꯏꯕꯤꯗ꯭ꯔꯒꯗꯤ ꯃꯥꯁꯨ ꯈꯪꯉꯣꯏꯗꯣ ꯃꯥꯅꯤ ꯈꯪꯍꯟꯕꯁꯨ ꯐꯩ ꯃꯗꯨ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯂꯤꯆꯠ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯈꯪꯕꯖꯥ ꯅꯠꯇꯦ ꯑꯗꯨꯅ ꯈꯔ ꯍꯥꯏꯕꯤꯕ ꯐꯩ ꯊꯥꯔꯤꯛ ꯋꯥꯈꯜ ꯑꯃ ꯇꯧꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯅꯤꯡꯊꯤ ꯃꯅꯦꯝꯒ ꯂꯣꯏꯅꯅ ꯁꯤꯡꯖꯨ ꯑꯃꯗꯤ ꯄꯥꯛꯅꯝꯁꯤꯡ ꯑꯗꯨ ꯌꯣꯟꯕ ꯉꯟꯇꯥꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡꯒꯤ ꯁꯤꯡꯖꯨ ꯃꯄꯣꯠ ꯑꯃꯨꯛ ꯂꯩꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥꯅ ꯍꯔꯥꯎ ꯀꯧꯔꯛꯏ ꯏꯃꯥ ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤꯗ ꯍꯔꯥꯎ ꯍꯜꯂꯛꯏꯗ ꯉꯁꯤꯗꯤ ꯉꯟꯇꯥ ꯍꯦꯛ ꯂꯣꯏꯈ꯭ꯔꯦ ꯑꯝꯇ ꯍꯦꯛ ꯂꯦꯝꯗ꯭ꯔꯦ ꯏꯃꯥꯒꯤ ꯁꯤꯡꯖꯨꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯇꯥꯟꯅꯈ꯭ꯔꯦ ꯃꯌꯥꯝꯅ ꯈꯔ ꯌꯥꯝ ꯁꯦꯝꯗ꯭ꯔꯕꯗꯤ ꯃꯤ ꯁꯥꯎꯅꯔꯤ ꯇꯧꯔꯤꯁꯦ ꯃꯤ ꯈꯔ ꯊꯝꯃꯁꯤꯔ ꯍꯥꯏꯗꯅ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯤꯕ ꯌꯥꯏꯅꯦ ꯏꯃꯥ ꯊꯕꯛ ꯐꯪꯗꯕ ꯃꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯄꯤꯕꯤꯔꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣꯗꯨꯗꯤ ꯑꯩꯒꯤꯗꯤ ꯅꯤꯡꯊꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯅꯤꯡꯉꯤꯁꯦ ꯂꯩꯌꯦ ꯏꯃꯥ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯃꯤ ꯑꯃꯅꯤ ꯊꯝꯃꯁꯤꯔ ꯍꯥꯏꯗꯅ ꯄꯣꯠꯁꯤꯠꯁꯤꯡꯅ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯐꯔꯛꯂꯕꯅꯤꯅ ꯃꯤ ꯊꯝꯂꯕꯁꯨ ꯀꯥꯏꯗꯦ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯥ ꯃꯤꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯅ ꯊꯤꯔꯣ ꯍꯥꯏꯕ꯭ꯔꯥ ꯊꯤꯒꯅꯨ ꯑꯩꯅ ꯈꯪꯕ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯅ ꯊꯤꯖꯒꯦ ꯏꯕꯨꯡꯉꯣ ꯁꯦ ꯉꯁꯤꯒꯤꯗꯤ ꯏꯃꯧꯅ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯄꯅꯤ ꯀꯨꯏꯔꯦ ꯉꯥꯒꯗꯨ ꯆꯥꯗꯕ ꯏꯃꯧꯅ ꯆꯥꯅꯤꯡꯕꯒ ꯑꯩꯅ ꯆꯥꯅꯤꯡꯕꯒ ꯃꯄꯥ ꯍꯦꯛ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯋꯥꯅꯒ ꯋꯥꯕꯒ ꯉꯁꯤꯗꯤ ꯍꯦꯛꯇ ꯂꯩꯔꯛꯂꯕꯅꯤ ꯍꯣꯏꯅꯦ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜ ꯍꯟꯖꯤꯜꯂꯛꯄꯗ ꯈꯔ ꯂꯩꯔꯗꯤ ꯐꯩꯗꯅ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯗꯣꯔꯤ ꯏꯃꯥ ꯅꯨꯡꯉꯥꯏꯖꯩ ꯍꯩꯃꯥ ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯕ ꯏꯃꯥꯁꯨ ꯂꯩꯅꯤꯡꯂꯤꯕꯅꯤ ꯑꯗ ꯁꯦꯜꯗꯨꯅ ꯅꯥꯇꯩ ꯑꯃ ꯆꯥꯗꯕꯒꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯀꯩꯗꯧꯔꯨꯒꯕꯅꯣ ꯍꯥꯏꯗꯅꯅꯦ ꯍꯦꯛꯇ ꯂꯩꯔꯛꯂꯕꯅꯤ ꯁꯦꯜꯁꯨ ꯈꯔ ꯀꯣꯝꯃꯛꯑꯦ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯊꯟꯇ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯃꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯑꯩꯅ ꯍꯣꯠꯅꯔꯕꯁꯨ ꯀꯥꯟꯅꯐꯝ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯍꯣꯠꯅꯃꯤꯟꯅꯕꯗꯒꯤ ꯑꯁꯤ ꯌꯧꯕ ꯉꯝꯖꯔꯤꯕꯅꯤ ꯏꯃꯧꯁꯦ ꯂꯥꯏꯔꯦꯝꯕꯤꯅꯤꯀꯣ ꯅꯨꯄꯥ ꯃꯆꯥ ꯏꯃꯧ ꯂꯨꯅ ꯇꯧꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯂꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯌꯥꯝ ꯍꯥꯏꯖꯤꯜꯂꯨꯅꯨ ꯑꯃꯨꯛ ꯅꯥꯎ ꯆꯥꯎꯔꯛꯀꯅꯤꯀꯣ ꯃꯇꯨꯡꯗ ꯍꯥꯏꯅꯕꯅꯤ
ꯅꯤꯡꯊꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ꯫ ꯃꯈꯣꯏ ꯇꯥꯗꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯅ ꯑꯩꯅ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦ? ꯍꯩ ꯏꯃꯥꯗꯤ ꯍꯥꯏꯅꯤꯡꯉꯗꯤ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯗꯕꯅꯤ, ꯃꯁꯤꯗ ꯃꯥꯡ ꯇꯨꯡ ꯍꯥꯏꯕ ꯂꯩꯇꯦ, ꯐꯔꯗꯤ ꯐꯔꯦ ꯐꯠꯇ꯭ꯔꯕꯗꯤ ꯐꯠꯇ꯭ꯔꯦ ꯁꯤ ꯃꯉꯥꯏꯗꯅ, ꯁꯤꯗ ꯃꯅꯤꯡ ꯃꯃꯥꯡ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯗꯤ ꯍꯥꯏꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ, ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯏꯃꯨꯡꯁꯦ ꯆꯥꯎꯈꯠꯄ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯌꯦꯡꯉꯣ ꯍꯥꯟꯅ ꯏꯃꯥꯅ ꯁꯨꯕ ꯌꯥꯕ ꯁꯨꯏ, ꯅꯣꯝꯕ ꯌꯥꯕ ꯅꯣꯝꯃꯤ, ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯦ ꯆꯥꯎꯈꯠꯄ ꯉꯝꯕ꯭ꯔꯥ? ꯉꯝꯗꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ, ꯑꯗꯨꯁꯨ ꯑꯐꯕ ꯉꯥꯛꯇꯗ ꯃꯤꯌꯥꯝꯅꯁꯨ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯤꯔꯒ ꯂꯧꯕ ꯅꯨꯄꯤ ꯍꯥꯏꯔꯦꯗꯅ꯫ ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯏꯀꯥꯏꯕ ꯀꯌꯥꯗ ꯈꯪꯈꯤꯗ꯭ꯔꯕꯅꯣ꯫ ꯏꯃꯧ ꯑꯁꯦ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯉꯤ ꯇꯧꯔꯤꯁꯦ꯫ ꯕꯦꯝꯃ ꯆꯪꯉꯨ ꯀꯔꯤꯅꯣ ꯁꯦꯝꯃꯨꯔꯣ, ꯏꯕꯨꯡꯉꯣꯅ ꯉꯥ ꯁꯦꯝꯖꯔꯁꯅꯤ꯫ ꯍꯩ ꯏꯕꯨꯡꯉꯣ ꯉꯥꯗꯣ ꯑꯝꯇ ꯁꯦꯝꯃꯨꯔꯣ, ꯊꯦꯡꯖꯤꯜꯂꯛꯄꯅ ꯍꯥꯜꯂꯅꯤꯅꯦ ꯅꯣꯏꯕꯨ꯫ ꯍꯣꯏꯃ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯌꯨꯝ ꯑꯃꯕꯨ ꯆꯥꯎꯈꯠꯄ ꯉꯝꯍꯜꯂꯤꯕꯅꯤ꯫ ꯅꯤꯡꯊꯤ ꯇꯁꯦꯡꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯤ, ꯏꯃꯨꯡꯒꯤ ꯌꯥꯝꯅ ꯈꯟꯖꯩ, ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯅ ꯅꯤꯡꯊꯤꯒꯤ ꯄꯥꯟꯗꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯤꯛ ꯇꯣꯟꯗꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯟꯗꯣꯟꯗꯤ ꯑꯌꯨꯛ ꯉꯟꯅ ꯊꯕꯛ ꯆꯠꯄꯅ ꯂꯩꯔꯝꯗꯦ꯫ ꯊꯥꯔꯤꯛ ꯃꯍꯥꯛꯁꯨ ꯇꯣꯟꯗꯣꯟ ꯂꯩꯔꯝꯃꯣꯏ ꯈꯟꯗꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ "ꯑꯣ ꯊꯥꯏꯕꯦꯝꯃ ꯂꯩꯇ꯭ꯔꯣ? ꯑꯩꯅꯦ ꯅꯅꯦ ꯊꯥꯔꯤꯛꯅꯤ, ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ." ꯊꯥꯏꯕꯦꯝꯃ ꯃꯅꯤꯡꯂꯣꯝꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯂꯥꯛꯏ꯫ "ꯍꯩꯃ ꯏꯅꯦ ꯀꯗꯣꯝꯗꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ, ꯍꯦꯛꯇ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯛꯑꯣꯏꯅꯤ." "ꯍꯣꯏ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯃꯇ ꯁꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤꯅꯦ ꯅꯪꯕꯣ." "ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯏꯅꯦ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯁꯤꯗ ꯐꯝꯕꯤꯌꯨ ꯏꯅꯦ." "ꯑꯩꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯍꯦꯛꯇ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯆꯠꯊꯣꯛꯑꯝꯃꯅꯤ ꯈꯜꯂꯒ ꯂꯥꯛꯑꯕꯅꯤ." "ꯍꯣꯏ ꯃꯈꯣꯏ ꯇꯥꯗꯕꯨꯗꯤ ꯑꯌꯨꯛꯁꯦ ꯉꯟꯅ ꯆꯠꯄꯅꯤꯅ ꯂꯩꯇꯤꯌꯦ, ꯑꯗꯨ ꯀꯔꯤ ꯋꯥꯅꯣ ꯏꯅꯦ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯑꯄꯪꯕꯤ, ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯥꯅ ꯀꯔꯤ ꯇꯧꯔꯤ, ꯀꯗꯥꯏꯗ ꯆꯠꯂꯤ ꯈꯪꯗ꯭ꯔꯦꯗꯣ꯫ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯐꯩ, ꯅꯪꯒꯤꯗꯃꯛ ꯍꯣꯠꯅꯕꯤ, ꯑꯃꯗꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯆꯥ ꯊꯛꯅꯤꯡꯕ ꯊꯛ ꯇꯧꯍꯜꯂꯤ ꯈꯜꯂꯤꯕ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯕ ꯊꯣꯛꯍꯟꯗꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯫ ꯑꯗꯨꯕꯨꯅꯦ ꯅꯪꯕꯨꯅꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯃꯄꯥꯜ ꯊꯣꯛꯅ ꯊꯕꯛ ꯆꯠꯂꯕꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯪꯒꯗꯧꯕꯅꯤ꯫ ꯅꯪꯅ ꯈꯪꯈ꯭ꯔꯅꯤꯗꯅ ꯊꯣꯛꯍꯟꯗ꯭ꯔꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯎꯔꯗꯤ ꯁꯣꯏꯗꯅ ꯏꯔꯥꯡ ꯊꯣꯛꯂꯅꯤ ꯈꯟꯗꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯃꯄꯥꯜ ꯊꯣꯛꯍꯟꯗꯕ ꯃꯈꯩ ꯊꯝꯂꯤꯕꯅꯤꯅꯦ ꯑꯄꯪꯕꯤ ꯅꯪꯕꯨ." ꯊꯥꯏꯕꯦꯝꯃ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯏꯅꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯇꯥꯗꯅ ꯀꯔꯤ ꯇꯧꯔꯝꯃꯒꯦ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯍꯣꯏ ꯑꯩꯁꯨ ꯃꯄꯥꯟ ꯏꯄꯥꯟꯁꯦ ꯀꯌꯥ ꯊꯣꯛꯇꯦ, ꯑꯩꯅ ꯊꯣꯛꯀꯗꯕ ꯂꯩꯔꯕꯁꯨ ꯄꯣꯠ ꯑꯃꯠꯇ ꯂꯩꯅꯤꯡꯂꯕꯁꯨ ꯃꯈꯣꯏ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯕꯤꯔꯛꯏ, ꯀꯩꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯂꯕꯁꯨ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ, ꯑꯩꯕꯨꯗꯤ ꯃꯄꯥꯜ ꯊꯣꯛꯍꯟꯗꯦ꯫ ꯃꯁꯤꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯤꯕ? ꯍꯥꯏꯕꯤꯌꯨ ꯏꯅꯦ." "ꯄꯪꯒꯅꯨ ꯏꯅꯦ, ꯋꯥ ꯍꯥꯏꯒꯦ꯫ ꯉꯁꯤ ꯏꯅꯦꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯇꯔꯥꯏꯕ ꯋꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯅ ꯁꯤꯟ ꯀꯥꯡꯊꯣꯛꯄ ꯌꯥꯕ ꯋꯥ ꯅꯠꯇꯦꯀꯣ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯪꯅ ꯍꯣꯠꯅꯒꯗꯕ, ꯐꯥꯎꯒꯗꯕꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤꯀꯣ ꯅꯄꯨꯔꯣꯏꯕꯁꯦ ꯁꯣꯏꯗꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦ." ꯊꯥꯏꯕꯦꯝꯃ ꯃꯤꯍꯨꯜ ꯁꯨꯗꯦ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯤ꯫ "ꯏꯅꯦ ꯑꯩꯈꯣꯏ ꯇꯥꯗꯅ ꯀꯔꯤ ꯇꯧꯔꯝꯃꯒꯦ? ꯌꯦꯡꯉꯨ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯄꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯌꯦ, ꯑꯗꯨꯅꯅꯦ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯈꯔ ꯌꯣꯟꯁꯤꯜꯂꯤ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯡꯁꯦ ꯃꯤꯆꯤ ꯂꯥꯡ ꯊꯥꯛꯇꯅ ꯊꯝꯂꯤꯕ, ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯡꯖꯨ ꯄꯥꯛꯅꯝꯁꯦ ꯌꯣꯟꯁꯤꯜꯂꯤꯕ ꯈꯪꯉꯦꯗꯅ꯫ ꯃꯌꯥꯝꯁꯨ ꯍꯥꯎꯏ ꯈꯪꯗꯦ ꯍꯥꯎꯇꯦ ꯈꯪꯗꯦ ꯄꯪꯂꯩꯗ ꯂꯩ꯫ ꯑꯩꯗꯤꯅꯦ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯕꯅꯤꯅ ꯃꯤꯠꯁꯦ ꯅꯥꯔꯤꯗꯣ ꯀꯨꯏꯗ꯭ꯔꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯁꯦ꯫ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯥꯅꯤ, ꯌꯥꯝꯅ ꯀꯦꯃꯧꯏ, ꯅꯨꯄꯥ ꯈꯨꯗꯤꯡ ꯁꯨꯝꯕꯁꯨ ꯍꯩꯇ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯨꯡꯇꯤꯒꯤꯕꯨ ꯆꯪꯉꯤꯅꯦ ꯁꯤꯡꯖꯨ ꯂꯩꯕ꯫ ꯅꯠꯇꯦ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕꯅꯤ, ꯀꯩꯊꯦꯜꯗ ꯐꯝꯂꯤꯕ ꯃꯤꯁꯤꯡꯅ ꯂꯣꯏꯅꯃꯛ ꯈꯪꯕꯅꯤ꯫ ꯅꯪ ꯈꯛꯇꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕꯒꯤ ꯈꯪꯖꯗꯕꯒꯤ ꯋꯥꯅꯤ ꯏꯕꯦꯝꯃ." ꯊꯥꯏꯕꯦꯝꯃ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯀꯩ ꯍꯥꯏꯕ? ꯑꯩꯈꯣꯏ ꯇꯥꯗꯕ? ꯃꯔꯛꯇꯕꯨꯗꯤ ꯃꯥꯅ ꯁꯤꯡꯖꯨ ꯂꯩꯕꯤꯔꯛꯏ, ꯑꯗꯨꯁꯨ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗꯅꯤ ꯁꯤꯡꯖꯨꯗꯣ ꯍꯥꯎꯏ ꯍꯥꯏꯗꯅ ꯑꯩꯅ ꯂꯩꯍꯟꯕꯁꯨ ꯍꯦꯛ ꯃꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯡꯇꯤꯃꯛꯀꯤꯗꯤ ꯍꯥꯏꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ." ꯑꯗꯨꯅꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯥꯡꯗꯅ ꯑꯐ ꯁꯥꯕ, ꯃꯇꯨꯡꯗꯅ ꯅꯨꯄꯤ ꯑꯃꯕꯨ ꯂꯣꯟꯅ ꯊꯃꯣꯏꯗ ꯊꯝꯕ, ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯁꯦꯜꯒꯗꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕ꯭ꯔꯥ? ꯁꯤꯟꯅꯗꯦ, ꯑꯩꯅ ꯁꯤꯖꯤꯟꯅꯅꯕ ꯂꯩꯕ ꯀꯥꯟꯗ ꯈꯛ ꯃꯉꯣꯟꯗꯒꯤ ꯂꯧ, ꯑꯗꯨꯁꯨ ꯃꯥꯅ ꯑꯗꯨꯝ ꯂꯩꯕꯤꯔꯛꯄꯅ ꯑꯌꯥꯝꯕꯅꯤ꯫
awat apa mayamse aibu wagani haidana apal suk tok hande aduni panganoi bema nupa singsi laidabani yumdana ma lamdana ma haibaduni khanglabra makoina singju baknam yolini haidana tawribado khasi khara ka yondenya senpham amum oirongani mapot masai leibada mayamna yonabadagi khara ke tongal aduna aidi nangi nupa aduna sel thadaraga phamallibraina khallabani wafamsi ai khaktana haibana teko nang thajadraga kaithel da thoklau mi khuding makna loina ngangnarabani thaibema masado isaw sawninglaga haire ine ai ngasidi mikap thokle makoi tada naibu nahan makai apang basiraga thamlamli boire ai ngasidi soidana kaithel da yengani makoi anina tawri bamba tawdo tharik mana kapli ba tena du pale khalladuna harausai lau ai gi nakta lakpa saraga lau aduga ne ai na hari base summi sumde nasana khangjau adudi ini amuk salage ko ai su kaithel thokadabani thengi ni chatle ko thaibe ma wam ta ngangdana tumina mangduna leirami asidi khangidana nupa huran bi phagi aina di yamna phana yamna chamna khaluraga tokna sakrida asumna khalladuna thaibe ma imungi thabak loisilamlaga kaithel tamna laklami tharikna haibagi matung inna lona masi mada thaibe ma leiram haibaga tawbaga magi nupa tondon adu thariki potpham da sangduna pot leirami aigi singju bibiuba haima tada nakpirabro masidi kayagi oibirabano tondon nokfe tawraga haire aigi di nungtigi dum loba sangdu lawjagi hoi tada dudi ngihakta ngaibiro mi ategi su tamlibanina ima si loirabro tadagi su piyo haire mal amta sembiyo ai migi selsi hankigi ima sanare hanagi matawgum tondongi singju semdi nungtigi toina sang amada leibanina selmasing hainatrabasu adum khangbana pirami ningthi magi tawpham thokdu tawraga leirami tawriba matawsing adu thaibema lona uribani sidagi lobiro selsi lei haima tada ngasidi selse mapung ngakta puraknare aduna sel hanaba leitre kamai tawsige yani dadudi adum thambiro hayeng amuk leiba laktoinina adum yanida halaktrasu bema sel asoibamta tadrabro ningthi magi sel hapa khawadu manimdu utli hoi maktu masidi mapung ngakta punare aduna asoibamta leitre thangnabada hangudobasu mi mayam ama ngaidun leiribanina nungaigadau mandri ibungwa nang sauba yade ko ngasidi sel asoiba mata leitre lakpa nungtigi dum lakpanina ima khoisu adum ningsinglage hayeng halage seldo yaidai magaidai gidi nungtigi dum leiraga leiribasibu kaidau yai nung phadokpo asi hairamlaga tonton magi singjudu puraga satkhiram ngasaidagi mitkuptana yengduna leiriba thaibema mapi kanba makai sauba haibadu oiram selgase mapunga supiduna tawi khakani ngaini horendin thaibema aina haidro nangi nupase tu tawrisi uredana aina hekta haisin manati nang namit mangna uraba natro ine ai ngasidi khoidau yam lakhat nupise ngasi aina masam phoruni ko ngaikho ibema nang yumda nangi nupaga hana wari mukta sanako aduga ne nupi sida phugi saigi hairabasu aigi naktagi satpa natabida nangi na yumdagi laaga adum sangaga phuruso aigi potpham sidagi sanguradine aina insinba tadoribani makoigi manemga mamauga se ai hainadi aiga yawhan mai pamde ko ine ai ngasigi di satlagi aina kaidaruke habado moi yengba taridana he mi usitaba sardana khangani makoigi potphamse kayang koidi phamba ngamge habado ai yenge asiaiduna thaibe masauna satkiram tharik mana sinba thorang pumba oirani mai paklani haiba khangladuna harauzarami siuradi pale nungairedana nungaizai kaidau zarunege wakhal dum nungaina leithoke da hai potna ka pot sitabani asumna khalladuna tharik monda nungaina leirami nakalarom dana thaibema mapuroi bahalakpa mayumda ngaiduna leirami numidangi matam hanagi matawgum tondon masinna isai ngangangduna magi nupibu kisinaduna kauraklami ho thaibemo tari bro aigi thawai aigi nusibi nangi manja leni nang kaida lege thaibe masa ka thongda khai phamungda sauna phamduna leirambani mapuroi bagi khonjel tabada sauna thoklai o monda yam nungai na hanbiraina nungai ni haibasu ai khangi ai sini tondon kari su khandana haire kaino ai sibo ai di dum nungai na monda nungai bagi wari de
Wakal haibasidi nungai na laisi lay Thai bema asawa pumba haitharaklammi. Tadana tawirisi kai semnamta haibiyu. Ai yumsi layu haibra natraga nupido yumsida pusilake haibra apamba makhal. Ai di nungsiba yenaraga laibadi ai ngamoi. Aibu apang masiduna yumsida mapala tatwanda kai thamjinbiba. Aduga makhoi tadana pakhang saduna namitjeba. Ai nangi yumsida mikop ama pau lainingdi. Don wada tabda ngakna haide. Karinu Thai bem nang ngasi hari wasib. Nati nangbu kaidorage. Nasa nungaitrab kanana kari haizilamage. Nati yumda kanala amge. Thai bema mamit adu mapuroibada phaina yengduna haide. Haisia yumda sum laisili haidana apang mini haidana khanbinu. Aduga makhoi tadana ibu karimta khanglamoi haidana khalibasibu. Aidi noktaba ngamde. Haima aina kaidorage nangna kana sauribudu. Se aingonda hayuse. Ai karimta aranba tawkhiba leite. Tawsu tawroi nangonda. Nangonda kanana kari hairaklage. Hayo aingonda sem. Thai bema mapira cheladuna haide. Aina khwaidagi thasaba misaksu nahakniko. Aina khwaidagi nungsijabasu nahak. Adubu pumnamak aremba takra. Aina kalam aigi apangbu wakhal oiram. Punsida koknaroidaba awab. Kasi aina phangliba awabas. Adubu tada. Aina sukyamna thasaba thamluba. Nungsijarubagi mahairane. Kasi aigi mit uribase. Tondon nungaitana Thai bemagi lengban anida paiduna haide. Se aingon sengnam tai nang kaidorge kanana kari haire kari nang na uribaduna aingon lodga seng hai ai nungaite. Thai bema peri haire kai singju yugun biduka aranba mari thamliba aingon dagi kari henge man aingon dagi kari henge ba kari aingon dagi apama phangdabagi tadana nupi atopa yengliba. Tondon nungaitana haire. Hey, ngobi. Karino nang nanganglibudu ko. Singju yonbi haibabu kanan. Ai karisu kanamtagi wakhal khaluba leite. Aduga khangesu khalude. Ai nang ngasi hinglibase. Nangi damaktan. Nang nadumna haibado. Ai nungaite. Ai kaisu ahenba aranba tawkhiba leite. Thai bema mitlu piranga loinana saungna haire. Adudi hai. Asai makhoi tadana singju yonbi nupiduda kari sel mayam piriba. Nungtigi nupidugi manakta karigi salib. Madu pumnamak ay kangamoy haina kanra. Aduk nabukjal pataba. Aron balam chatchatba. Tondon ngak na haide. Karino haisipa. Oh, ay na singju laybado. Ay, adudi nang lana law nuhe. Sila soy bahan na balay ti haidana halagtaba. Ada isu tabang mapamdagi nungtimaki adum halagpaduda laybaduda. Hayeng su amuk laygada balay kalaga hayeng lawrage na hainabadi. Nang nakamay nati nangbu mapamdu laam laga na ingon na hairaktriba karoktriba karigi. Tada ay pumna makhangi walot bigano tada. Isam samba khangnadaba mi amada hekta dumay tawgadaba nati. Aduga nakohinagi mityeng ay loy na mauba zat. Ay ngay ko ni nang adum na lana lawgon. Si ay wahay gisi. Adugi pot pamlibado moygi mani mamaw. Manim duga mamaw duga ni pamlibado. Nupido mo nupido na tawraga pamhan bane suhay. Singjudo yamna hawi haidana aikoigi thabak suba mi mayamgi nungtigi aingonda dum sel piraga lehenba thai. Nongmasu aina nangi leiraklibudu nangbu kawru madugi singju maphamdudagidi. Thai bema magi asauba hante. Thabak maphamgi leibabu nangna dum leiba chatkadra. Nakoi ani manungda aronba mari ma lei haibase kaitheladuda phamliba mi pum khudimakna loina hairaklaba. Adumakna ai lona nakoigi na tawdo yenge haidan laamban. Adubu miyam na hainaba pumnamak achumma oiram. Aduk aina thazaruraga khoi tadana asumna tarongani haibase ai mangda pang manglude. Aibu nongbata mapal thokanjibasidi adugi oi. Kasidi pumnamak ai khak. Haiba ngai khoni nangna thanda pangangdanga kari nangna aina haribase amta thazau kaidoge. Aina kaidobagi asuk nungsibi nang ama leina karigi aina atopa migi nupidubu yengudoino si aibu thazau. Aidi isam samna mayamna lairuso haibagi leibani. Aina sumtoina leibaduda sakhangnabagi wani. Yari makhoi tada waraman nasigidi pothabiru. Makhoi tadana lande hairabanina aina tarokpa thapa khudingmakta ahetpa pirakpa yar. Ai lemnadi toi. Asigi matangda aibu apangba siba. Asi hairamduna Thai bema kada sangkhiduna thonglon singduna leikhiram. Tawpham khangda tondon kari tawni khangdana magi nupibu themba sungamda tawpham khangdana makok hotuna leirami.
Thong mapanda leptuna tondon magi nupibu themlammi. Thaibema si thong simta hangum. Nang tada kem ta aran ba tawdi si nang saukhinu ba ai kari so asoi ba tawdi si Phanakana hainarabasu Thaibema thongdi hanglakhijri asumna numit adu makhoi animak nungaitana leinarami mathangi numitni Thaibema ningthigi manakta satlaga asengba wama ngangnaruge haidana sap yungna khalamni adubuna kalamaromdana ningthiga manemgadi nungtigi sintha pangthokpagum ngasisu mani mamau animak pangthoktuna leirami sega maiga haina duna potpham aduda lakpa mi makhaigi pottamduna leirami Bema se maroi simta soirause aduga kobi sisu luisile khara umta soirause Bema ibemagi kayagi oirabano paknamsu yawgadro yawgani ni kayagi no mi taramuk sabu konana ba adum tambiroini Ima se maroi haibado mathaksida adum chairage ko hoi sairu aduga ne ibemasigi sel amukta lausiluse hoi ima kadomdagi no Thaibema khanghaudana sauni hekta khektaraklam Oh, somla. Mau sakhen biling daubi, singzu yonbi, apaubi haribase. Somna. Aigi nupabu pungsum sumkre haibadagi ai laksariban. Ngasidi engona singba mahaibi. Ai pharadi am phaban, phatrabadi ngasi nakhoigi potphamase asi phauba phamandaba ngamba zatni aise. Sanarai amadi ningthi nupiduna nganglibadu karino karamba wano kaidorabanu haina khanduna singzu tamlambadagi ngakna yenglai. Sanarai na haire. Bema, ibema na haini budubu kari karamba wafam oirabano kanana nangi nupa pharage Ini haigadra inegi sak phajabi namau asina aigi puroibado lang thaktuna pangthankre ipuroibana asumna nupi don sinnaduna no khedana leibase hanadi asumna tawbi puroibana te aduba husiki magi nupi ai lei haiba phawba kaudana namau nupi asiga irang tawnadana leikre aduna ngalingai sida warakpiyo haige haidana ai laknibani Sanarai amadi ningthi ngakna wadu tabada karino khanduna leirami Ningthina karino somna mari makhong samnadaba wa mayam ngangbiribasibo aina kanagi nupada irang tawkrage aina phamlibase inemgan punsisida ipuroiba madi inemgi sebana athoibani khanduna leiriba aina aduga somna mathong maram khangdana mari makhong samnadaba wa mayam ngangbirisibu Kari karamba chingnaba leibagi sengnek haibi Hoi bema sak phajabi aigi puroibani somna ngarang sel mapum ama lauraga sel asoiba handana mapum dumadum lobi hauba nupado ipuroibana somda kari su haukiba leite somna irang tawduna aigi nupabu phaban nungti numit khudingi maphamsida adum lakpa natro Sanarai wadu tabada haipet sauningna haire ngaikho bema nangi wado khara phajabu watpra haina khal Nangna phana hairabasu aigi mause adugumba mi nate ngarang nupaduna sel mapum thadarakpaduda sel asoiba leite haidana hankhidabani nungtigi makoigi thabakki mi mayam ama sabagi leiba lakpaduda hayeng sadumak lakani haibagi aduk hainaraga lahobagi wan masidi imaude hekta tainaba yaroi aise manemni pharasu phatrabasu imaugi magul sapchana khangliba tawnu ibema panghai haisilaga yagadaba nateko Asum aran hana amukta napuroibaduda hanguso manemna oina khumkibaduda ningthi wamta ngangdana leirami karino tawribasi haina khanduna chamamnaduna leirami amadi kaitheladuda tiliba miyam amadi pot leiba lakliba miyam aduna makhoigi potpham aduda ngangnaribadu karino haina taduna leiribadu mayamdugi khanbada ikaibana mamaidu ngangsang ngangsilaklami adubu Thaibemadi magi asawbuduna hemankhibana makha taduna haire Oh Ini nai biribasidi namau nupina aranba tawribasi tawde sinine nate nakhoi potpam se sitnabu hotnabada namau asina mitsi ten kap tun nupa pharibase inena yadana tawrini sinine dudi Sanarai sauna phamlambadagi haugatuna makhwang metlaga haire Hai bema nang mafam si thadoktuna yam tuna sakra chalo adu natrabadi nang ngasi ai khuta soiraroi aikhoi bo yam tona su ugan imogi damakta manem ayema isaw sauna leiri Masida aina una khangna imaubu tawdana thabak ama hekta nangna panghai haisilaga aina thajagadabasu leite haibasu yaroi nasinare do kiengedani hausik pot leiba lakpa mayam amasu nangna maramoiduna apan mapiredana yare sakra satlo nasaktu yengningde Sanarai aduki matik sauba haibadu oirami adubu Thaibema mahaksu
ꯃꯄꯨꯔꯣꯏꯕꯅ ꯂꯥꯟꯗꯦ ꯇꯧꯗꯦ ꯍꯥꯏꯔꯐꯥꯎ ꯊꯥꯖꯗꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯊꯥꯔꯤꯛꯁꯨ ꯎꯔꯤꯕꯅꯤ꯫ ꯊꯥꯔꯤꯛ ꯊꯃꯣꯏ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯇꯣꯟꯗꯣꯟ ꯄꯣꯠꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯩꯃꯩꯃ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯏꯅꯦ꯫ ꯏꯁ ꯁꯤꯗꯤ ꯁꯤꯟꯅꯕ ꯇꯥꯔꯦ꯫ ꯑꯩ ꯌꯥꯎꯍꯜꯂꯛꯇꯅ ꯑꯃꯨꯛꯇ ꯂꯣꯠꯂꯨꯈꯤꯒꯦ ꯁꯤ ꯌꯧꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯇꯣꯟꯗꯣꯟ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ꯫ ꯊꯥꯏꯕꯦꯝꯃ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯆꯠ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯕꯨ ꯌꯣꯜꯂꯤꯕ ꯍꯥꯏꯕꯗꯣ? ꯌꯥꯝ ꯊꯨꯅ ꯆꯠ꯫ ꯑꯩꯅ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯅ ꯍꯥꯏꯕꯗꯨ ꯊꯥꯖꯗꯗꯨꯅ ꯉꯁꯤ ꯅꯪꯅ ꯃꯐꯝꯁꯤ ꯇꯧꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯌꯥꯝ ꯊꯨꯅ ꯆꯠ ꯑꯩꯒꯤ ꯃꯥꯡ ꯊꯥꯗꯨꯅ꯫ ꯊꯥꯏꯕꯦꯝꯃꯁꯨ ꯍꯟꯗꯦ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯇꯥꯗꯁꯨ ꯅꯨꯄꯤꯁꯤꯕꯨ ꯀꯟꯈꯠꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯨꯄꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯒꯅꯤ ꯈꯟꯕꯒꯤ ꯑꯩꯕꯨ ꯃꯤꯌꯥꯝ ꯃꯥꯡꯁꯤ ꯆꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯈꯣꯏ ꯇꯥꯗ ꯅꯨꯄꯤꯁꯤꯕꯨ ꯀꯌꯥꯝ ꯄꯥꯝꯒꯦ? ꯀꯌꯥꯝ ꯌꯥꯝꯅ ꯆꯣꯞꯀꯤ ꯅꯨꯄꯤꯁꯤꯗ? ꯇꯣꯟꯗꯣꯟ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ, ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯕꯨꯛꯆꯦꯜꯗꯣ, ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯀꯔꯤꯒꯤ? ꯑꯩꯕꯨ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯀꯩꯊꯦꯜꯁꯤꯗ ꯃꯤꯅ ꯑꯩꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯍꯥ? ꯃꯤꯅ ꯑꯩꯕꯨ ꯀꯔꯤꯅꯦ ꯈꯜꯂꯝꯒꯅꯤ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯕꯨ ꯃꯤꯅ ꯎꯁꯤꯠꯈꯤꯗ꯭ꯔꯥ? ꯌꯥꯔꯦ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯔꯣꯏꯗꯕ ꯑꯣꯏꯔꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯌꯨꯝꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ꯫ ꯉꯁꯤꯅ ꯅꯪ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯔꯤ ꯑꯣꯏꯔꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯂꯣꯏꯅꯔꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯁꯥꯎꯒꯠꯅꯈꯤꯅꯨ꯫ ꯋꯥꯐꯝ ꯑꯁꯤ ꯏꯕꯦꯝꯃꯅ ꯂꯥꯟꯅ ꯈꯟꯈꯤꯕꯒꯤꯅꯤ꯫ ꯃꯗꯨ ꯈꯟꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯇꯥꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯝꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯇꯧꯒꯅꯨ ꯏꯅꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯤꯡꯊꯤ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯏ꯫ ꯌꯥꯝꯅ ꯐꯔꯦ ꯇꯥꯗ ꯂꯥꯛꯄꯤꯕ꯫ ꯇꯥꯗꯅ ꯈꯔ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯇꯁꯦꯡꯅ ꯑꯩꯗꯤ ꯏꯅꯦꯝ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯏꯅꯦꯝꯒꯤ ꯋꯥ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯋꯥꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯁꯣꯝꯒꯤ ꯅꯨꯄꯤꯁꯤꯗꯤ ꯁꯣꯝꯅ ꯍꯥꯏꯔꯕꯁꯨ ꯂꯧꯗꯕꯒꯨꯝ ꯏꯊꯥ ꯊꯥꯖꯗꯕꯒꯨꯝ ꯇꯧꯏ꯫ ꯇꯥꯗ ꯂꯥꯛꯄꯤꯔꯕꯅꯤꯅ ꯑꯁꯦꯡꯕꯗꯁꯨ ꯍꯥꯏꯕꯤꯔꯅꯤ꯫ ꯁꯤꯗ ꯊꯥꯖꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯅꯠꯇꯦ꯫ ꯁꯤꯗꯤ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯗꯕ ꯂꯩꯅꯕꯒꯤ ꯑꯩꯕꯨ ꯃꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯌꯥꯎꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯁꯣꯝꯁꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕꯅ ꯄꯨꯝꯅꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯍꯥꯛꯀꯤ ꯋꯥꯗꯤ ꯂꯩꯈꯥꯗꯁꯨ ꯇꯥꯍꯟꯖꯗꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯏꯕꯦꯝꯃ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯋꯥ ꯑꯝꯇ ꯉꯥꯡꯗꯅ ꯃꯄꯤ ꯄꯨꯞ ꯁꯤꯟꯊꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯑꯩꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯃꯤꯅ ꯉꯥꯡꯅꯕ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯐꯥꯎ ꯑꯩꯅ ꯊꯥꯖꯔꯨꯗ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯩꯅ ꯊꯑꯣꯏꯔꯨꯗ꯭ꯔꯕꯅ ꯑꯩꯅ ꯉꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯅꯤ꯫ ꯃꯈꯣꯏ ꯇꯥꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ꯫ ꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯈꯣꯏ ꯇꯥꯗꯅ ꯍꯥꯏꯕ ꯋꯥꯗꯨ ꯏꯜꯂꯝꯂꯕꯗꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ꯫ ꯇꯣꯟꯗꯣꯟ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯗꯕ ꯉꯝꯕ ꯅꯠꯇꯦ꯫ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗ ꯉꯥꯛꯄꯤꯕ ꯉꯝꯕ ꯊꯃꯣꯏ ꯄꯥꯜꯂꯕꯗꯤ ꯌꯥꯝꯅ ꯐꯕꯅꯤ꯫ ꯏꯅꯦꯈꯣꯏ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯕ ꯉꯥꯏꯍꯥꯛꯀꯤ ꯐꯥꯊꯕ ꯉꯝꯗꯕꯅ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯁꯥꯎꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯍꯥꯏꯖꯔꯛꯄꯁꯤ ꯑꯁꯤꯅ ꯄꯨꯡꯄꯦꯟ ꯄꯦꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯀꯩꯗꯧꯅꯤ ꯈꯠꯅ ꯆꯩꯅꯗꯨꯅ ꯁꯤꯗꯧ ꯄꯨꯟꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯍꯟ ꯑꯈꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯇꯣꯟꯗꯣꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯖꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯐꯔꯦ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯊꯥꯏꯕꯦꯝꯃ ꯃꯄꯨꯔꯣꯏꯕꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯈꯣꯏ ꯇꯥꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕ ꯅꯠꯇꯦ꯫ ꯌꯥꯔꯦꯁꯦ ꯇꯣ ꯅꯪ ꯇꯥꯗ ꯀꯩꯝ ꯁꯥꯎꯗ꯭ꯔꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯛꯁꯤꯜꯂꯝꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯃꯣꯏ ꯃꯤꯅꯣꯛ ꯇꯝꯅꯔꯛꯇꯨꯅ ꯍꯔꯥꯎ ꯋꯥꯈꯜ ꯇꯌꯥꯡ ꯑꯃꯛꯄ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯂꯥꯟꯗꯕ ꯁꯣꯏꯗꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯗꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯍꯥꯏꯖꯕ ꯉꯝꯕꯒꯤ ꯊꯃꯣꯏ ꯄꯥꯟꯕꯁꯤꯅ ꯑꯊꯣꯏꯕ ꯒꯨꯜꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯟꯗꯣꯟ ꯑꯃꯗꯤ ꯊꯥꯏꯕꯦꯝꯃ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡꯁꯨ ꯍꯥꯟꯅꯒꯨꯝ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅ ꯈꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯎꯈꯠꯄ, ꯃꯌꯥꯝꯅ ꯄꯥꯝꯅꯅ ꯆꯥꯅꯕ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯍꯦꯟꯒꯠꯂꯛꯄ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯃꯗꯤ
ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯍꯥꯏꯕꯗꯨ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡꯅ ꯇꯥꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫